ꯗꯣꯂꯔꯅ ꯑꯗꯨꯒ ꯀꯃꯥꯏ ꯐꯈꯤꯒꯦ? ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯄꯅꯤ ꯗꯣꯂꯔꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯐꯈꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯂꯥꯏꯁꯨ ꯍꯔꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯥꯂꯦꯟ ꯊꯥ ꯍꯔꯥꯎꯕ ꯃꯇꯝ ꯑꯣꯏ꯫ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯕ ꯌꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯈꯥꯏꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯣ ꯏꯃꯥ? ꯈꯪꯉꯦ꯫ ꯉꯁꯤꯗꯤ ꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯂꯤꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯥꯕꯨꯡ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯈꯤ꯫ ꯏꯁꯣꯔꯒꯤ ꯕꯣꯔꯗꯒꯤ ꯃꯃꯤꯡ ꯈꯖꯤꯛ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯏꯝꯐꯥꯜꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯕ ꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯏꯇꯥꯎ ꯁꯦ ꯄꯥꯏꯁꯜꯂꯣ ꯄꯦꯛ ꯑꯝꯇꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯡ ꯂꯩꯔꯕ ꯁꯩꯁꯛꯄ ꯔꯨꯌꯦꯜꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯅꯤꯡꯊꯦꯝꯗ ꯄꯤꯁꯜꯂꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯏ ꯄꯥꯔꯇꯤ ꯑꯗꯣ꯫ ꯅꯤꯡꯊꯦꯝ ꯏꯟꯗꯤꯔꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛꯅꯤ꯫ ꯄꯤꯔꯛꯂꯤꯕ ꯒ꯭ꯂꯥꯁ ꯑꯗꯣ ꯂꯧꯗꯨꯅ ꯊꯛꯆꯜꯂꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯅꯤꯡꯊꯦꯝ ꯌꯥꯝ ꯆꯝꯖꯩ, ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ꯫ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎ ꯑꯩ ꯌꯥꯔꯅꯤ, ꯅꯈꯣꯏ ꯑꯗꯨꯝ ꯇꯧꯔꯣꯀꯣ, ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯔꯨꯌꯦꯜꯅ ꯈꯨꯝꯃꯛꯏ ꯉꯥꯏꯈꯣ ꯏꯇꯥꯎ, ꯋꯥꯔꯤ ꯑꯃꯇ ꯇꯧꯈꯤꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯀꯩ ꯋꯥꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯇꯥꯎ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤ ꯁꯩꯁꯛꯄꯤ ꯃꯦꯂꯩꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯏꯇꯥꯎꯅ ꯃꯇꯦꯡ ꯇꯧꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ ꯇꯧꯗꯣꯏꯁꯦ ꯏꯇꯥꯎ? ꯏꯇꯥꯎ ꯄꯥꯈꯠꯄꯤꯒꯅꯨ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯀꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯍꯣꯏ ꯈꯨꯜꯒꯤ ꯆꯪꯉꯛꯄꯒꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ, ꯑꯗꯨꯒ ꯏꯇꯥꯎꯅ ꯈꯨꯜꯒꯤ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯇꯨꯡꯗ ꯃꯦꯂꯩꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯅꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯍꯥꯠꯈꯤ꯫ ꯁꯤꯔꯕꯒꯤ ꯇꯨꯡꯗ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯝꯕꯤꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯈꯤ꯫ ꯏꯍꯤꯡ ꯅꯥꯏꯍꯤꯡ ꯇꯥꯈꯤ꯫ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡꯗ ꯊꯥꯗꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯈꯪꯉꯤꯕ ꯍꯥꯏꯕꯕꯨ ꯏꯟꯗꯤꯔꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯔꯥ ꯅꯥꯎꯄꯨꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯩ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝ ꯏꯝꯐꯥꯜꯗꯒꯤ ꯅꯨꯡꯊꯤꯜ ꯄꯣꯕꯞ ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯕꯤ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯦꯛ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯈꯥꯝ ꯇꯞꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯂꯣꯏꯔꯦꯗꯅ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯣ, ꯁꯦ ꯑꯝꯇ ꯌꯦꯡꯉꯣ꯫ ꯅꯤꯡꯊꯦꯝ ꯌꯥꯝ ꯇꯞꯅ ꯌꯦꯡꯊꯣꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯃꯥꯎ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨꯗꯒꯤ ꯆꯣꯡꯊꯩ꯫ ꯃꯈꯣꯡ ꯑꯗꯨ ꯈꯖꯤꯛ ꯁꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕꯗ ꯆꯩꯅꯥꯈꯣꯜꯒ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ? ꯅꯪꯁꯨ ꯑꯩꯕꯨ ꯍꯥꯠꯄꯗ ꯃꯇꯦꯡ ꯇꯧꯈꯤꯗꯥꯏ? ꯀꯧꯗꯅ ꯅꯪꯕꯨ ꯃꯇꯦꯡ ꯇꯧꯕꯤꯅꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯥꯏ ꯑꯅꯤꯗꯣ ꯊꯦꯡꯅꯗꯧꯕ ꯈꯖꯤꯛꯇ ꯃꯉꯥꯏ꯫ ꯅꯤꯡꯊꯦꯝ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯦꯝꯅꯅ ꯁꯦ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯛꯑꯣ, ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯈꯤꯕꯗꯥꯏ? ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯒ ꯁꯦꯀꯦꯟ ꯐꯥꯗꯦ
ꯌꯥꯗꯒꯤ ꯏ ꯇꯥꯔꯛꯏ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯥꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯛ ꯃꯄꯥ ꯑꯗꯨꯗ ꯎ ꯑꯀꯪꯕ ꯑꯃꯅ ꯊꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯤꯠꯃꯥꯡꯗ ꯎꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯦ ꯏꯟꯗꯤꯔꯥ ꯇꯞꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯂꯩꯈꯤꯗꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯁꯥꯐꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯦꯂꯩꯒꯤ ꯊꯋꯥꯏ ꯑꯣꯏꯒꯅꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯜ ꯈꯪꯗꯕꯤꯅꯤ ꯃꯍꯥꯛꯇꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯒꯩꯅ ꯏꯃꯥ ꯏꯆꯥꯇꯅꯤ ꯈꯪꯉꯤꯕ ꯑꯗꯨꯗꯤ ꯏꯃꯥ ꯐꯠꯇꯕ ꯋꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ ꯍꯥꯏꯔꯁꯦ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯧꯅꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯅꯤ ꯕꯥꯔꯣ ꯈꯖꯤꯛ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ ꯈꯨꯜ ꯑꯗꯨ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯃꯈꯣꯜꯇꯅ ꯅꯤꯜꯂꯤ ꯀꯔꯣꯝꯗꯒꯤ ꯍꯨꯝꯃꯛꯄ ꯅꯨꯡꯁꯤꯔꯕ ꯁꯨꯔꯅꯣ ꯈꯪꯗꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯈꯨꯠ ꯑꯅꯤꯗꯣ ꯊꯦꯛ ꯊꯦꯛꯇꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯀꯅꯥ ꯆꯠꯇ꯭ꯔꯕꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯤ ꯁꯛꯈꯪꯗꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯜ ꯈꯪꯗꯕꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯅꯤꯡ ꯇꯝꯅ ꯖꯒꯣꯏ ꯑꯗꯨꯕꯨ ꯁꯥꯔꯒ ꯑꯃꯨꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ ꯇꯦꯡꯊꯥꯛ ꯀꯣꯜꯇꯅ ꯅꯤꯜꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯗꯨꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯈꯨꯜꯒꯤ ꯑꯍꯜꯗ ꯍꯥꯏꯗꯨꯅ ꯉꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤ ꯂꯃꯥꯡ ꯑꯗꯨꯗ ꯁꯟꯙ꯭ꯌꯥ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯈꯨꯔꯨ ꯈꯨꯔꯗ ꯀꯨꯜ ꯃꯈꯨꯠꯇꯅ ꯊꯥꯡꯒꯣꯟ ꯄꯥꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜ ꯊꯋꯥꯏ ꯃꯥꯕꯨ ꯀꯧꯔꯤ ꯍꯦ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯊꯋꯥꯏ ꯅꯪꯕꯨ ꯀꯧꯔꯤꯌꯦ ꯂꯥꯛꯑꯣ ꯊꯣꯔꯛꯂꯨ ꯂꯥꯛꯑꯣ ꯁꯥꯐꯣꯡꯂꯛꯑꯣ ꯁꯛꯈꯪꯗꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯗꯕꯤꯌꯣ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯏꯔꯣꯏꯅꯅ ꯏꯉꯥꯒꯤ ꯅꯣꯡꯒꯨ ꯆꯨꯊꯔꯛꯑꯦ ꯃꯍꯥꯛꯄꯨ ꯀꯧꯈꯤꯕꯗꯨꯗ ꯃꯦꯂꯩ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯃꯦꯂꯩꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯂꯦ ꯏꯍꯤꯡ ꯅꯥꯏ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯃꯥꯏꯕꯗꯨꯅ ꯍꯦ ꯑꯁꯤꯕ ꯊꯋꯥꯏ ꯀꯔꯤ ꯅꯨꯡꯒꯤ ꯊꯋꯥꯏ ꯅꯪꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯇ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯑꯁꯤꯗ ꯁꯩꯗꯥꯡꯕꯤ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯁꯩꯗꯥꯡꯕꯤ ꯃꯥꯅꯦ ꯑꯩꯗꯤ ꯁꯩꯗꯥꯡꯕꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯈꯣꯏꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥ ꯃꯣꯏꯅ ꯑꯩꯕꯨ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯨꯝ ꯂꯩꯈꯤꯅꯤ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯅꯤ ꯃꯥꯏꯕꯗꯨꯅ ꯍꯣ ꯀꯣꯂꯣꯏ ꯃꯤꯡꯂꯦꯜ ꯈꯪꯗꯕꯤ ꯑꯁꯤꯕ ꯑꯣ ꯀꯣꯂꯣꯏ ꯃꯤꯡꯂꯦꯜ ꯍꯥꯏꯌꯨꯒꯕ ꯃꯦꯂꯩ ꯃꯦꯂꯩ ꯂꯩꯁꯅꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯑꯦ ꯑꯗꯨꯒ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯛꯇꯨꯅ ꯂꯩ ꯃꯥꯏꯕꯗꯨꯅ ꯑꯁꯤꯕ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯍꯩꯗꯦꯗꯣ ꯑꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠ ꯈꯝꯅꯨꯡ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯗ ꯅꯣꯟꯖꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣ ꯑꯀꯤ ꯇꯨꯖꯨꯡ ꯄꯤꯔꯅꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯏꯕꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯃꯦꯂꯩꯒꯤ ꯊꯋꯥꯏꯕꯨ ꯂꯩꯍꯟꯈ꯭ꯔꯦ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯍꯥꯟꯅꯒꯨꯝ ꯂꯩꯖꯔꯦ ꯑꯃꯅ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯈꯪꯂꯝꯗꯕ ꯃꯤꯡꯂꯦꯟꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯃꯦꯂꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯊꯦꯝꯅꯔꯦ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤꯁꯤ ꯑꯀꯤꯕꯒꯤ ꯁꯔꯨꯛ ꯀꯌꯥ ꯌꯥꯎꯖꯗꯦ ꯁꯨꯞꯅꯇꯪꯒꯤ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯤꯒꯅꯨ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯆꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ
ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ